Chief Minister na CR lauduna Secretariat nga si NDA MLA singa meeting tawkhre meeting aduda state asigi chakho thoragi thaba khongjeng yana paikana bakhanaki ex MLA Phajur Rahim da thamlamba thingba komthokle KCP PWG MC unification Wangkhai da rally lakpa sing tiaragas kaptuna tangkhaikhre koko mina lenga ka wari sanaba natraga sanadaba khanaraga lepkani boycott khongjeng handokpa leite pandam phangri fawba sangsin khigani koko mi ngasi kongbo khunau dobi lampakta gi hoduna konung mamang phawba lumanga na sinduna lamlamgi maira paibi amadi club singna saru yaduna masing yamlaba miyam tonga tonga do kholau kya lauduna khongsa chakre housing nomidangi tote saround gi lokam leraki oiriba phibamni Wangkhai kaithen da peace rally lakpata police na control tauna ba yumlakta tiara smoke kapsin bada sorhon bangal makta badagi nupi ama jenems hospital da pukalkhre hari miyam gi khongjang da education sector consenbi ganu mahiroi sing mahi tamba phangan biu association April gi tang kun manga da miyam gloina koko mina siam bangro tam laingak ta miyam ge roiba wahang hangba khongsata miyam ma saruk ya biu haina pauzilakli FNCC na full hin area da matam kaktana ban tawkani haina ki hankhre UNC amasung maira paibi gi sadang lairi kuki gi loikhre NIA gi trian pandru lairi ba state sing gi manung da Manipur su yauri marik sumba report pikhang na bako na khangankhre Sibin war laklabadi lenga ki phamjau pari basing yauna punamak tuminagani amuko ngasi maitei pangan sing na tronglau bi gi thodok ka mayena yaning da ba phongdoktuna rally chakre Sadan bana lang thakpa haibasi lang du da thuan lingliba sa adugi mawong matau apam pamda mapangan sonba akan ba nature needs fears anxiety weakness and strength yengnaga thakpani idamdam leipang miyam gi punsiron thukaina ba sinba kangbu sigi langsi arai badina teko oza bimoda koizam apunba gi saktam kahendana ba khonaga dabani arambai tengol Chief Minister na Wangjing da nampuda chatuna video office sangka kibugum na Surajanpur da sunampuda chatpiu tentha maira paibi Arang hairokta misama nongoi maruna pankiba sopodo hausi Rajmedi city gi ICU da observation tawduna thamli unabagi khutong saba leitabadagi patient gi condition di haiba ngamdri haina phongdoroki Manipur pumbagi mahiroi naha singi oiba khongjang ama lakliba April gi tangkun mari gi ayuk ki pung 8 dagi sakadauri